ngasi makata ba program sing ngasi cetha bada soi kiba lang kiba kaya jawro shu mayam happy gani hayagi saurwa sha thamjari ai koina thamjaba thoram paringi matungina ngasi gi program si hongnabagi aya badu mayam dagi lojare ai han bada ngasi gi Mapuni pan suba nopilan yang cing nomita sige thoram paring singi manungsan na maya itang mandal yang sin binaba ay kausin lagi El Sangeeta Devi Women Front President Women Front World Meeting Convention Sangeeta Devi ujani yang bila lagi pam lang yang sin binaba nalukna hanggat jari matang na atway ba mitung lenoina chief guest ina yang sin bigitabi Minglian hanggat sage Bijuya Singa Inspector Handloom and Textile Lakipur Chanbo Nasigi Atoi ba mitung lengi pampam langga wajah Dr. Y. Kishore Singh Senior Medical Health Officer Lakipur wajah busu ikai kon ba mitung len namoina pampam langga yakshin banaba nolok na hanggat jari Special invitee soina ai hanggat jage Seish Navakumar Singha Advisor Women for World Meeting Council yang berusul hidup hidup pamitung le nama waina pam lang de lengsen bi waina ngoluna hanggat jari matangga ke Bimola Devi President Women Front Dolai Division isiema sila pirgasyo nasigi ikai kung pamitung le noina pam lang de lengsen bi nawa Kecil macam nolongna papacari. Matangda Lauriambam Savitri President Women Front WMC Sanai Division lagi lengpi lepi isiema busu ikai kung pamitung len ama waina siar lobi naba nolongna hangacari. Ikai komnajari ba wajasing isiema singa sina pampam lang lengsin kerba matong ngasidi ikoi ngasigi mang lai ba maira si sukat piduna mayam puna maki Manipur gi nupilangi hukukta kawai khas rabi ima singa dugi damaktasu ikoi mayam gi damaktasu dai ba thongni boina mayam apun boina maira si sukat pada toido na ngasigi mitungen oidibi chief guest oidibi president oidibi amadi ampam lang de lengsin ni isiema wajasing na maira si apun mo sukat minadana ikoi punama lai kidirban nupilang ima sindugi thongi jabo ina ikoi punama kisu thongi jabo ina maira ting alan je haijari koi ngasigi sayaw isay langkok pinabagdamakta ay minglen hanggat lagi Posamang Rameshwari Devi Art and Cultural Secretary Women's Front Isyan Lapiragadi ngasigi sayaw isagi kudol langkok pinaba norok na kausinjay Hey Ima Manipur Hey love
ꯍꯪꯒꯠꯆꯔꯤ ꯄꯣꯠꯁꯪꯕꯝ ꯔꯥꯃꯦꯁꯣꯔꯤꯅ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯁꯩꯊꯥꯕ ꯌꯥꯝꯅ ꯐꯖꯕ ꯅꯣꯡꯃꯥꯏꯊꯦꯝ ꯄꯍꯥꯔꯤꯒꯤ ꯃꯌꯦꯛꯇ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯕꯤꯔꯤ ꯃꯌꯥꯝ ꯈꯪꯕꯤꯔꯤꯕꯗꯨꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔ ꯑꯋꯥꯕ ꯇꯥꯔꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯏꯃꯥꯏꯒꯨꯔꯁꯤꯡ ꯈꯨꯟ ꯉꯥꯛꯄꯁꯤꯡꯅ ꯃꯥꯒꯤ ꯃꯌꯦꯛꯇ ꯌꯥꯎꯔꯝꯃꯤꯕ ꯋꯥꯛꯆꯤꯡꯒꯤ ꯎꯂꯦꯟ ꯈꯥꯡꯉꯤ ꯑꯍꯤꯡ ꯇꯨꯝꯗꯅ ꯂꯦꯜꯂꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯕꯁꯤꯁꯨ ꯑꯗꯨꯒꯨꯝꯕ ꯏꯃꯥꯁꯤꯡꯗꯨꯒꯤ ꯊꯧꯅꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯖꯒꯦ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯂꯥꯠꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯊꯥꯒꯠꯆꯔꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯕꯤꯔꯕꯒꯤꯗꯃꯛ ꯄꯣꯠꯁꯪꯕꯝ ꯔꯥꯃꯦꯁꯣꯔꯤ ꯃꯊꯪ ꯑꯁꯤꯗꯤ ꯑꯩ ꯀꯧꯁꯤꯟꯖꯒꯦ ꯏꯆꯦ ꯑꯃ ꯏꯌꯦꯝ ꯀꯨꯟꯖꯂꯩꯃ ꯗꯦꯕꯤ ꯑꯁꯤꯒꯤ ꯔꯥꯃꯦꯁꯣꯔꯤ ꯏꯁꯩ ꯑꯁꯤꯒꯤ ꯈꯨꯗꯨꯡ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝ ꯂꯥꯟꯗ ꯆꯦꯡ ꯇꯥꯡꯕꯒꯤ ꯂꯥꯟꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯕ ꯂꯣꯏꯅꯅ ꯃꯩꯇꯩ ꯀꯨꯀꯤꯒꯤ ꯂꯥꯟꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯖꯥꯇꯤꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯊꯧꯅꯤꯔꯣꯜꯒꯤ ꯋꯥꯔꯣꯜ ꯑꯃꯅꯤ ꯊꯝꯕꯤꯅꯕ ꯑꯩ ꯏꯆꯦ ꯑꯃꯒꯤ ꯃꯤꯡ ꯍꯪꯒꯠꯆꯒꯦ ꯏꯌꯦꯝ ꯀꯨꯟꯖꯂꯩꯃ ꯗꯦꯕꯤ ꯑꯦꯕꯩꯖꯥ ꯋꯨꯃꯦꯟ ꯐ꯭ꯔꯣꯟ WMC ꯏꯆꯦ ꯑꯃꯕꯨ ꯊꯧꯅꯤꯔꯣꯜꯒꯤ ꯋꯥꯍꯩ ꯈꯔ ꯊꯝꯕꯤꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯤꯅꯤꯠ ꯑꯃꯇꯪ ꯑꯋꯥꯕ ꯐꯣꯡꯗꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯏꯆꯦ ꯑꯃꯅ ꯋꯥꯐꯝ ꯈꯔ ꯊꯝꯕꯤꯅꯕ ꯏꯆꯦ ꯑꯃꯗ ꯍꯪꯒꯠꯆꯔꯤ ꯃꯉꯥꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯑꯁꯤꯗ ꯂꯦꯡꯕꯤꯔꯤꯕ ꯂꯥꯁꯇ ꯂꯩꯇꯦꯡꯕꯤꯔꯤꯕꯤ ꯏꯀꯥꯏ ꯈꯨꯝꯅ ꯃꯇꯤꯛ ꯆꯥꯔꯕ ꯈ꯭ꯋꯥꯏ ꯄꯨꯔꯛꯄ ꯑꯃꯗꯤ ꯉꯁꯤꯒꯤ ꯇꯥꯡꯕ ꯃꯇꯝꯕꯨ ꯀꯥꯏꯊꯣꯛꯇꯨꯅ ꯂꯩꯇꯦꯡꯒꯤ ꯃꯤꯇꯤꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯅꯨꯄꯤ WMC ꯂꯦꯐꯤꯕꯣꯔ ꯗꯤꯕꯤꯖꯟꯒꯤ ꯋꯨꯃꯦꯟꯁꯤꯡꯅ ꯄꯥꯡꯊꯣꯛꯆꯕ ꯊꯧꯔꯝ ꯑꯁꯤꯗ ꯌꯥꯎꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯈ꯭ꯋꯥꯏ ꯄꯨꯔꯛꯄꯨ ꯑꯩꯅ ꯏꯀꯣꯛꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯣꯠ ꯅꯤꯡꯇꯝꯕ ꯑꯩ ꯋꯥꯍꯩ ꯑꯃꯅꯤꯇ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯅꯧꯅ ꯁꯦꯝꯖꯕ WMC 4 ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯨꯄꯤ ꯐ꯭ꯔꯣꯟꯠꯀꯤ ꯃꯦꯝꯕꯔꯁꯤꯡꯅ ꯉꯁꯤ ꯄꯥꯡꯊꯣꯛꯆꯕ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯋꯥꯍꯩ ꯑꯃ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯋꯥꯍꯩ ꯑꯃꯅꯤꯇꯪ ꯑꯩ ꯃꯌꯥꯝꯗ ꯄꯟꯖꯔꯝꯃꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯣꯠ ꯅꯤꯡꯇꯝꯕ ꯐꯪꯗ꯭ꯔꯤꯉꯩꯒꯤ ꯋꯥꯔꯤꯅꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯉꯥꯛꯀꯤ ꯃꯄꯨ ꯑꯣꯏꯔꯤꯕ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯄꯣꯠꯊꯣꯛ ꯑꯣꯏꯔꯤꯕ ꯆꯦꯡꯕꯨ ꯃꯔꯋꯥꯔꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯒ ꯂꯧꯇꯨꯅꯗꯅ ꯗꯤꯃꯥꯄꯨꯔꯗ ꯄꯨꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯊꯥꯗꯣꯛꯈꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯅꯤꯄꯨꯔꯗ ꯆꯥꯛ ꯇꯥꯡꯕ ꯊꯣꯛꯈꯤ ꯃꯆꯥ ꯃꯅꯥꯎꯁꯤꯡꯅ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯈꯨꯠꯁꯥꯎꯅꯔꯕ ꯏꯃꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯆꯥꯅꯕ ꯆꯦꯡ ꯄꯤꯌꯨ ꯃꯈꯥꯡꯗ ꯈꯣꯡꯖꯦꯠ ꯃꯀꯣꯛꯇ ꯀꯣꯛꯁꯦꯠ ꯁꯦꯠ ꯇꯧꯔꯒ ꯁꯤꯕ ꯅꯥꯕ ꯄꯤꯗꯅ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯄꯤꯌꯨ ꯑꯩꯈꯣꯏ ꯏꯆꯥ ꯏꯅꯥꯎꯁꯤꯡ ꯃꯕꯨꯛ ꯊꯜꯍꯜꯂꯨ ꯃꯄꯥꯟꯗ ꯆꯦꯡ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯈꯣꯜꯂꯥꯎꯅ ꯂꯥꯎꯔꯒ ꯃꯇꯝꯗꯨꯗ ꯕꯣꯔꯣ ꯁꯥꯍꯦꯕꯅ ꯊꯣꯡꯅ ꯁꯤꯠꯇꯨꯅ ꯂꯩꯔꯒ ꯏꯃꯥꯁꯤꯡꯒꯤ ꯈꯣꯜꯂꯥꯎꯁꯤꯡ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯊꯑꯣꯏꯕꯤꯈꯤꯗꯕ ꯃꯊꯪ ꯇꯥꯕꯗ ꯈꯨꯠꯁꯥꯎꯅꯔꯕ ꯏꯃꯥꯁꯤꯡ ꯑꯗꯨꯅ ꯁꯨꯗꯣ ꯁꯥꯍꯦꯕꯄꯨ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯁꯥꯍꯦꯕꯀꯤ ꯕꯪꯒ꯭ꯂꯥ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯄꯤꯌꯨ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯗ ꯆꯦꯡ ꯊꯥꯗꯣꯛꯄ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯅꯥꯁꯤꯡ ꯆꯦꯡ ꯄꯤꯌꯨ ꯍꯥꯏꯖꯟ ꯍꯥꯏꯖꯟ ꯂꯥꯎꯔꯛꯈꯤꯕꯗ ꯕꯣꯔꯣ ꯁꯥꯍꯦꯕꯅ ꯄꯨꯂꯤꯁ ꯑꯃꯗꯤ ꯑꯥꯔꯃꯤꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯁꯤꯕ ꯅꯥꯗꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯏꯃꯥꯁꯤꯡ ꯃꯔꯥ ꯂꯩꯇꯗꯕ ꯏꯃꯥꯁꯤꯡꯕꯨ ꯐꯨꯕ ꯆꯩꯕ ꯇꯧꯈꯤꯕ ꯅꯣꯡꯃꯩꯒꯤ ꯕꯠꯅ ꯀꯟꯈꯤꯕ ꯁꯪꯅꯤꯡꯅ ꯊꯤꯜꯂꯒ ꯍꯥꯠꯈꯤꯕ ꯏꯃꯥꯁꯤꯡꯒꯤ ꯏ ꯈꯨꯗꯣꯛꯂꯗꯨꯅ ꯆꯦꯡ ꯈꯨꯌꯥꯝꯒꯤꯗꯃꯛꯇ ꯏ ꯈꯨꯗꯣꯛ ꯑꯃ ꯀꯠꯈꯤꯕ ꯏꯃꯥꯁꯤꯡꯕꯨ ꯉꯁꯤꯒꯤ ꯁꯦꯡꯂꯕ ꯅꯨꯃꯤꯠ ꯑꯁꯤꯅꯤ ꯉꯁꯤ ꯃꯉꯥꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯑꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯃꯗꯤ ꯀꯁꯥꯔ ꯇꯣꯡꯅꯅ ꯂꯩꯅꯥ ꯑꯣꯏꯅ ꯂꯥꯛꯑꯕ ꯁꯥꯊꯤꯔꯕ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡꯒꯤ ꯑꯣꯏꯕ ꯍꯣꯛ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯁꯤ ꯏꯀꯥꯏꯈꯨꯝꯅꯕ ꯃꯇꯤꯛ ꯆꯥꯔꯕ ꯃꯇꯤꯛ ꯃꯉꯥꯟ ꯐꯔꯕ ꯃꯌꯥꯝꯗ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯃꯌꯥꯝꯗ ꯇꯝꯕꯤꯔꯝꯒꯅꯤꯈꯟꯖꯕꯗꯒꯤ ꯑꯩꯈꯣꯏ WMC ꯅꯧꯅ ꯁꯦꯝꯒꯠꯆꯔꯤꯕ ꯅꯨꯄꯤꯒꯤ ꯐ꯭ꯔꯣꯟꯠ ꯑꯁꯤꯅ WMC ꯖꯦꯟꯁ ꯀꯥꯡꯕꯨꯒ ꯂꯧꯇꯨꯅꯔꯒ ꯉꯁꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯩ ꯃꯈꯥ ꯇꯥꯅꯗꯤ ꯍꯥꯏꯖꯔꯔꯣꯏ ꯃꯩꯇꯩ ꯅꯨꯄꯤꯅ ꯂꯣꯡ ꯂꯤꯚ ꯃꯅꯤꯄꯨꯔꯤ ꯋꯨꯃꯦꯟ ꯂꯣꯡ ꯂꯤꯚ ꯃꯩꯇꯩ ꯅꯨꯄꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯣꯏꯁꯤꯟꯖꯔꯤ